Ngarang nong yai matung pung taran thoi makhairum taba matamda forum part police station gi manung sanba wangkhain tem pukri ma pa la leiba khondong bam sujit kaw bami amagi yum gi thongal da sakti leba bom ama fokhai gre mag business taw bami ni hairi thodok adu mi amata asopan yaukide bom pokhai aduna maram oiduna yum mari manga gi thong thonau gi mingsel kai badana tana yum manung da leiba upu singi mingsel singsu akai toi thoki kana na kari gi damak da bom adu pokhai lam libano haiba sapsana khamangam dri imung manung sina fongdora pada laloluf amatana selgi demand tawrapa masung nungaina kidaba karisu laikidi hairi thawdo adabu yana fongdok tona ngasi wangkhaini tem pukri mapalda wakani mi fam miyamna satakre wakani pham adu da praja miyam ge khallabadi miyamna yadaba thabak tawganu mirakta bom pokai hanba yaningde lalobagi thabak tawi haibana singba wahi kaya placard singde iki wakani mi pham adu saru yakibi amana bom pokai gi adu kanana karigi damak ta tawkibano haibadu sengdok pirnaba apel tawrakli Central Agricultural University Kaung Sinduna Ninis Basadagadaba Diva Crop Based Farming System for Sustainable Production and Generation Haibasiki Matangda Masidagi Training Program ama Iroi Semada Laiba Kaugi Complex ta Satakre Tharamada the Works Minister Dr. K. Ratan Kumar Kaugi Director of Research Dr. M. Rohini Kaugi Vice Chancellor Dr. S.N. Puri Yauna Sagnarabami Kayana Saruyaki Tharungi Sigres Wikiba Works Minister Ratan Kumar na Infal Deki Lamsang Lambidagi Iroi Semagi Kau Taba Lambiasi Atuba Matamda Simzilagani Masigidamak Matik Saba Senfam Yamak Taudana Lere Barat Amasung Malemgi Oina Diva Crop asi alternative food oina sijnai sinjaki awaba mayuk na bamatamda Diva Crop na sauna mateng pangi makna makata na haikibada malem gi oina varata ayinga samadi food security na maru oiba wafam orakle haiki. All these favorable qualities of roots and tubers indicate their capability to withstand the vagaries of climate change. This opens up their potential contribution and offers scope and hope to face the challenges of food security in future. Organizing the 2 days trainers training on sustainable tuber crops production and income generation will be of value to all of those who believe and support roots and tubers, the crop of the future for mankind. Vice Chancellor S.N. Purina state asida thegnariba chinjagi awaba si koknanaba photo ena photo patangai fadi haiki Kaugi Department of Horticulture gi AK Bijayana training program asi Diva Crop ki matang de hiana gyan phangba amasung photo ena photo na pandamda pangthokpani haiki akoi Diva Crop farming si koi livestock farming ga kamari integrate tawnani aduga Diva crops tagi kamaina bilode product ma'am puthokani haibina chingba mayam dimramda different resource persons sing takpigani masina akoi leiriba agriculture official sing si magi knowledge Diva crop mam de hena kani na khanjai Prithvi ki mafam kaya da pangthok na bagom Manipur da so World Anti-Obesity Day gi thorom Imphal ge khogi na pangthokre Harville Life International Student pangthokiba thorom aduda MLA Dr. NG Bijoy Harville Life International gi chairman member Nandakiso Chief Medical Officer Oramba Dr. KSIS Manglem Yauna masak naiba mi kana saru yaki wangang kibasina fono na kibadanga sidi obesity na maram oiduna narakpak laina kaya mioi kaya gi punsi lomgre obesity bo ngaktoke hairabadi afabasinjak saba masung sajel tobasangi Dr. NG Bijoy na obesity asi angan matam leramde adubo ngasidi obesity oiba mi kaya state asida lairi masi sakhotpagi khongthang na thabak subagi sang walakpagi achoba maram amani haiki Chang yang charga su thai ni an myan ji mayam adum moi condition to maintain to noi kette because moi ki tabak niti jana hingol du suro du lo gi pada lo suro du singyan bo su tongan ba su je nasi di chawkala ko gi madumina su gi tabak si wala ko sedentary phamna yunda ai kali hani lengda lebagi matam no gi manunda hours si hinjalakpa aduna masagi intake output calorie da masai balance yana sum lehopa si amani loina chokala ko gi godamena sideda chare tai aw bachare
चालू डाइट तो एडल्ट्रेशन लेके Introducing cultural input and curriculum hai bihiramda nimit manganis tuma satarakpa oza singi training program mangasi Manipur Public School da loisin kre education is na Center for Cultural Resources Training CCRT New Delhi pun sinba training program loisin ba ki thoramda CCRT New Delhi gi Deputy Director Anil Kohli Education is ki Additional Director Valley CV Paudilam sung Manipur Public School Korengi Headmistress S Premabati na thorma pusing oina Saruyaki Tongan ba ZEO Taraung the Yamanu Leba or Judge Samarum Saruyaki ba training program Loisin Bagitaramda training sing da certificates in Yantoki Deputy Director Anil Kolina School Curriculum the Yauba Cultural Marilena Basing Oza Singna Mamutana Kangmatangai Fade Oza Sina Mahiru Singda Ningtina Kangan Bangamnaba training program si Pangtopani Haiki Imphal dagi lapna leiba manung hanjinba chingi mafam di lairadana Imphal city amasung greater Imphal area da fawbada thaknanaba ising phangdaba na maram oiduna miyoi kayana leiduna sizinari 25 lerebasu ising tarakidaba sahi kaya yamlaba mafam kaya su yaure hiramasigi matangda miyoi kayana PhD department ki miyeng singsindarakli Sal rights violation in Manipur haiba hiram sida miyam greli amagalunena mifam ama bisumda leiba how ground fangthokre White Angles Social Development Organization na European Union amasung Civil Society Organization kaya gapuna sinba mass rally adu how ground dagi hauraga singjamai taraga pisumlomdal halaklaba matungda how ground amuk miyam gi obe mifam apa pangthoki mifam aduda journalist Wairupa Sandra Kellen Thoksom, social scientist Danvi Laisram, Universal Mother Association ki President Ima Sorojini amasung Sasogi Director Bangkimna Tharongi Marobi Musingona Saruyaki Wangang kibasingna Manipuda Sal Rights Act Sandarabasu Mapung Fana Salaiba Ngamdri Saikara Asida Dupi Angang Sida Sataba Crime Sing Hengalakli Masidaki Kananaba Aikoi Punna Tabak Tominaba Darkar Uihaina Pongdunaki White Angles ki Secretary Montuna Sal Rights Act amasung JZ Act asi Mapung Fana Sanahanba Ngamdri Angang Sing Sataba Crime Sing Tingnanaba Sarkara Tabak Paikatabasi Live Activani Haiki Angang ki health ka concern hoiba leriba centers sing se fajana amta chalai de aduna hairiba centers pam sing centers pam primary health centers pam lolo na hairiba police ki department sing da anganga friendly hoiba juvenile police unit JJX ki makha da leigado ma'am sing se Pajana thambi pajana tabak thoram loimak department se lokot pi khai bagi olau duni asi koina asigi rally senbagi objective Haukiba tang kulundoi masung kunmari kilona ba aingda moirang khunau thangalawai mamang sabal laikai gi patolda kuntram de suba Assam Rifles ki khut laikhidraba Amarjit Apokpa Akham Bongol-dagi miyoi asi URF ki local member amani haina lub asigi Secretary Information and Publicity AKP Barilna thadorpa serul amana hairi Serol asina makhatana loktak lalon bakut pusingi matakta lup asina sathariba khongjang asigi saruk amo oina thodang amagi damak mahakna matau pang thopa satpada han lumdun leramba kontram de sabas Assam Rifles ki khutpu amaga thenabadagi khudong tiba thoduk adu mayuk nakibani laikhidabagi mafamda lup asina awaba awang bathaki yaul ikai konaba ulakli hairi laikhidabagi imanu amasung mahakaluinaba matau singna thengna horiba awaba singsazu lup asina saruk yari hairi Sajiwa Zialda Lariba Bandi Singna Masamo Fana Lainanaba Zimamadi Zoga Sanahan Bagi Matakta Larik Tamananaba Ignogi Study Center Amahang Lehaina ZSP IK Muivana Masi Pomish the Fong Dukre Bandi Singi Masamo Tamnanaba Honariba Taba Yang Sinmasat Kiba Aduda Animal Zimgi Bisuzi Suyauki Bandi Amana Zoga Yaun Haksang Sazel Tauba Pangmasi Nungai Amadi Masina Makoi Maselgi Marakta Nungsinaba Purapangami Haiki Animal Zimgi Bisurjit na Bandi Sin Haksang Fana Lainabagi Damakta Zimmasi Tambadagi Ahoma Kaya Uba Fangli Haiki Esimu Muivana Bandi Sin Lem na Larik Tamanba Ziel Manungda Ignogi Study Center Amahangle Vocational Training Kaya Piduna Kanaba Fanganaba Honari Haiki Ignu Special Study Center Hainashu Kumsisi Hangavani Moi the free oina like tamning basing si admission shoes adagi lyric show adagi moi examination fee show I am free oi dobni adagi moi na jail de thoki bidar show
free oil some pangani having assurance to the mina center room ki igno center the issue the mina line ado hajik koina asigi gym hang se ai koi philanthropist keno ai koi maru vishwajit na dan daro puse ado mading result si amphana thora pusi khangaga ai koi yam ngai PWD amasung IFCD gi workshop staff singi tha tarama pang tolo pithok tababu yaneba phong tok tananga sidagi hauna sis work strike sangsin ba haukre joint coordinating engineering department manipur thadorakpa cherol amada makhoi gi davi asi nahan makai davi kaya tauduna laki sidin protest pang tok tan lakpadu hena kansin ba khongjang ama oina sis work strike asi sangsin bani hairi One day training camp open membership enrollment program ama ngasi nungsai siru youth hall da pangthokre 51 sai to assembly youth congress na sinna pangthoki bathoram aduda sai to assembly youth congress ki vice president kaungkhomang kipjen 51 sai to assembly youth congress ki president l sungsai biki hau kip yauna tongan mami kayana saru yaki wangang ki basina asigama program ama pangthop asina mipum khudimakta kana ba piragani haiki lamlaki usek kaya farag lalonmagi thabak tawbami ani tongan ton usek yang khairom ga konana ngasi peoples for animal thawbalna tentha outpost ke commando gi osi ga khusam laduna tentha khunjaw dagi fagat kre fagalab usek singalonena mi ani adu tawal osi office ta pawmis mamangda potokre hayeng court potolaba matungda makha thaba thabak satharagani haina second oc dolatna fungduraki fagalek usek masing yamlaba masing galloina na mi ani do pukhalaki amadi SDPO thobal gi supervision makhada koi makhata na amasung people for animal punna saminaraga koi lamlaki saw section si kannaba soidana ke koi mating pangjakin Imphal West District Police Commando na pripa kimi ama satgibatang kunmarida thangal baza yai mastor mayari fari hairi farabi adudi namairak pam hemen maite saini phumanga apopa laikhidraba chawba maite basikong mamang laikai dagini mangwandagi makhadana lupa lak manga su khongot pangam le hairi amaram district commando asina ngarang numidang wairam thongju part namairak pam laikai dagi RFF PL gi mi ma fari hairi farabi adudi thongbam Devendra Singh alias ya tayaima sayang khayum doi apokpa PS Iboton Singh Thongju part 2 namara pam laikai dagini mangodagi makhada natijinbada lupa lak ani makhai fangle haina district asik SP na thador basirul amana khangalakli